Bangladeshi macha illegal immigrant amada Aadhaar card saraga pirambada chenaba nupa ama ngasi Lilong police station ki team amana fagatkhre phagatlaba miyoi asina chalairamliba Aadhaar processing center asisu thingjillagani haina state ILP monitoring cell gi in charge su oiriba DIG range 2 Worngam Ningsena phongdokhre Faraba miyoi adudi Mayang Imphal police station gi manung chanba Konuma Hiangkhongdagi Hafiz Salatu chahi kuntaruk apokpa MD Serajuddin kawi Mahak hauzik Lilong Bazar da leiraga MS Travel Agency kauba Aadhaar processing center ama hangduna leibani Mahaki Aadhaar station ID na 73030 ni hairi ngasi Lilong police station da pangthokiba paumi singa unaba amada state ILP monitoring cell gi in charge oiriba DIG range 2 Worngam Ningsena makhata na hai Tha asigi tang taramapanda Lilong police na fagat kiba Bangladeshi ki piyali mari dagi Muhammad Ramzan Ali chahi kuntra manga apokpa MD Jalaluddin hairiba miyoi asidasu Aadhaar card saduna piram kibani hairi Ahumsuba IRB complex ki NCO barrack laiba foreigner transit center detention center da hauzik thamliba illegal immigrant Bangladeshi asina piramliba Aadhaar asi matau karamna pirambano haina thijinba matamda Lilong Bazar gi Aadhaar processing center asida Aadhaar ama semnaba hairuba matamda valid Aadhaar ama puraklaga semba yagani purakliba Aadhaar adugi machanupani hairaga sembirage hairakpadagi MD Morgan kauba amagi machanupani haina semkhibani hairi Niyomlana Aadhaar sarambagi faraba Hafiz Salatuna illegal immigrant Bangladeshi amada Aadhaar card saduna piba matamda document amata check tawdre verification su tawdana Aadhaar card saraga pirambani maram aduna Lilong Bazar da leiriba MS Mercy Travel Agency hairiba Aadhaar processing center asi thingjillagani amadi mahaki Aadhaar processing center asigi license asisu kaknanaba mari leinaba singda hairagani hairaduna laingak asina thajaba thamlaga thabak tawhaliba Aadhaar processing center amadi agency singna maru oiba document sing piba matamda illegal oiba thabak sing tawbiganu Fajana verification tawraga maru oiba card sing sembiyu haiki Aadhaar processing center ama run tawi magi station ID na 73030 magi processing center gi maming na MS Mercy Travel Agency located at Lilong Bazar mashi gi processing center shidagi nahan 19 October da Bangladeshi Ramzan Ali Mayang Ali haiba alias mabu pick up tawraga foreigner detention center da thamgiban nupa Madu nupa da masigi processing center dagi Aadhaar card ama issue tawrame haina ikoina investigation tawbada phangbagi Hafiz Salitur si ngasi habane adu further investigation gi matung inna ikoina illegal Bangladeshi immigrant da hangbam matamda magi Aadhaar card number 9524 1519 2967 si kamaina phangbra haibakanda Mana Hafiz Salatur Jida approach tawrame haye Aadhaar ama shemba pame haina madudagi Hafiz Salatur Jina Aadhaar ama shemge hairadi valid Aadhaar card ama purago madu oiradi madu nupagi machani haina ina nangbu Aadhaar card shembi rage haina direction pibane madu chap chana illegal Bangladeshi Ramzan Ali sina thabak tawbane mana mi amasi Mr. Morgan haina mai mapane haina haijillaga Aadhaar card laibanupa Mr. Morgan asi haijillaga Salatur haibanupa sida process tawbiyo haina Aadhaar si pibane adu matam sida Hafiz Salatur sina document su kri su check tawdre verification su leitre magi Mrs. Mercy Travel Agency Center Aadhaar Center masidagi Ramzan Ali gi damak Aadhaar card ama shembi ramme madu asigi damak mabu ngasi phabane Ngasigi paumi singu unabaduda SP Thawal Jogesh Chandra Hobisam amadi Lilong police station ki OC Thingbai Jam Fulachansu Sarugyaki